ngasi ayu phong kiba tongan manipuri si phong singdagi maru oibe I pausing khongatsaraga manipur to optional gi mekedigi myamna thamjagi ahanbada urkhul da sahi taret ki nupa masa ama laikhidre urkhul district ta covid positive oiraba masagi sahi taret rom ta ngai riba nupa masa ama ngasi private hospital ama da laikhidre hairi laikhidraba nupa masa adu hangau village tagini ma urkhul town da leiba laishipung christian hospital da covid complication amaram oiraga laikhidabani hairi minor ama laikhidaba si tharaga second wave na maram oiraga urkhul da laikhidaba migi masing asi kunga turuk shure hain spaw mana palli amarom dana cis ibohal covid negative oiki ias b sabungum ibohal na tha sigi kunga mathoi da laikhidaba du covid 19 amaram oiduna laikhidaba na ti hain imung manungi maikedi phangba pawna haidi July kunga mapana phangiba mahaki COVID-19 gi test result negative oki haina pawsina makhatana su haidi atopa pawamana August 3 gi numijung pawba shutdown tawgani NACN framework agreement sign sai taru hena haukhrabasu India government na tumina laisin babu yaning da phongdok point August 3 gi numijung pawba Nagalim de dukan singamasum businessman mapung fana thonglon gani shutdown tawgani haina NACN GPRN gi sirol amana hari sirol asin hai English ngani ga taraga mga gi August 3 da India government amasum National Socialist Council of Nagalim NACN gi marakta sign tawkiba puwari oiraba framework agreement FA asi sahi taruk helaba phawba India government na pikiba thajaba adu thabak oina onthok podri India government na positive response piraktri framework agreement sign sai taruk hena haukhrabasu India government na tumina laisin babu yaning da phongdo poina August 3 gi numijung ba phawba Nagalim da dukan sing amasum business sing mapung fana thong lon gani naga miyam amasum lalon itik tawriba singna framework agreement solidarity utpiu amadi shutdown tawbasida mapung fana sagatpiu NACN regional authority sing amasum civil society organization singna masi sagatpiu haina su NACN GPRN gi sirol sina hairi India government framework agreement sign tawduna nagagi historical amasum political gi hak sing adu sakhang biba sit naga miyam na thagali adobo masina aroibo oibe yaroi pikhiba thajabadugi logical conclusion ama lahen phamthoi NACN GPRN na framework agreement bu political gi value wang na thamlibasi masi naga miyam gi puwari amasum political haksing phangnabagi pambaini haina su lawi haina phongdorakli atopa pawama na tentakna thamjage phibam sokna laiduraba sahi humdra gi covid patient ama kanba ngamkhre diabetes patient ama su oidiba bypass surgery tawduna heart CRT di combo haptuna aruba phibam amada laibadana tana covid 19 positive oiduna numinini gyan mangduna laiduraba masai sahi humdra suraba ma ahal ama sijo hospital gi doctor amasung staff singna kana honaduna asibagi khayatagi kanba ngamkhre covid positive oire khangbadigi hingani haibigi wakhal suklai lairudraba Imphal East ki Thambal khongdagi masagi sai humdra helaba angom tombi singhana ma covid ki khayatigi kandunu sijo hospital na anabo mapok ama pokhan bibigi dama nungaiba phongdorakli hairi makasa tharak point atopa pawamana MLA gi pham thadokhraba Govidas 1000 BJP di yaukre Congress tagi MLA lakadaba lairi CM Manipur Pradesh Congress Committee ki President oiramadi ki pham thadokibadana tani MLA pham thadokpaga loinana Congress Party ki primary membership tagi tokhraba Bisnupur AC ki hanagi MLA Govidas 1000 BJP di yaukre Congress tagi MLA kaya BJP da yaurakadaba lairi haina Minister Numthongba Berena phongdokre New Delhi da leiba BJP headquarter ngasi numijung matungna pangthokiba BJP ki national spokesperson amadi Manipur in charge Samit Patra Minister and Beren BJP Manipur Pradesh ki President S Sarda Devi yauna pangthokpa tharom amada makna BJP da yaurakpada taramna okhibani so haidi Govidas 1000 bu okpagi tharam adura Minister and Beren hai mahakna Congress ta leiringai gi matamda Manipur ahongba purakna bagi dama puna thabak tawminaramba mahaki marup amana BJP da yaurakpada nungaiba phawi Govidas 1000 su mahakna BJP da yaurakpa matamaduda punna yaramgadabani adubo paw fawnaba wat hobadagi matamaduda punna yaumina khidabani haujiksu BJP lenga asigi thabak thoram singda thajaba Congress ki MLA kaya BJP da lakadaba lairi haina sufongdokhi mahakna hai driver fatraba bus amada kanana kuina tongningani
Narendra Modi na lusingba BJP lenga asina awang nongpok ki state sing mapung oina Manipur yenglakliba miyeng sakot thorangi thabak sing awang nongpok state sing bu sakot hananaba sangshilakliba khongjang asida miyamna thazba hengalakliba ni haina supausna phongdokhi amasum atopa paper amadana asumna phongli Gobidas BJP da yaurakpada taram okre minister ohengadori Kumza English Mosamapan Maudraga Mangara Kungataruk Bisnupur Assembly Constituency the Ahanbo Oina Manipur Legislative Assembly member Oina Karakibadagi Taramatu Shuba Assembly Mikal Faw with the Leptana Karakrinagi Mamang Kumza English Samapan Marfuga Mangadigi MP CCG member Oira Kiba Gobidas Kontauzamna Party Sigi President Gi Pamdagida Natana Primary Membership Amasum ML Oibedigi Power Tolaba Matung Ngasi BJP da Yakshin Kibida Party Sigi Lusing Busing Taram O Kibagulina Mawanda Minister Gi Pamama Pinanabagi Wapam Laikai Tatonaba Akan Matabak Pokhaihankhre Hari Atopa Pawamanamo Moregi Gate number 1 2 Hangna Pokhaihankhre Myanmar the COVID Kamari Lenaba medical items sing Thazin Bagi Damak Moregi Gate number 1 Amasum 2 Hangdonaba Manipur Government Tengnopal District Deputy Commissioner Amasum Assam Rifles Ki Inspector General South Pokhaihankhre Manipur Government Ki Deputy Secretary Home Nangasi Ihiba Cherolamagi Matungina India Government Ki External Affairs Ministry Ki Joint Secretary Bangladesh Amasum Myanmar na State Government Myanmar da Atubada COVID ka Mari Lainaba Medical Item Sing Thakinaba Gate number 1 Amasum 2 Hangnaba Khangalakpa Matungina State Government su India dagi Myanmar medical item sing Thazin bagi damakta nakal amatagi oina gate sing asi hangnaba phirep lobani adubu Myanmar dagi pushilak padadi athingba laikhigani haina su phongdokhi atopa paw amana center northeast state sing satellite imaging na demarcation tawragani sanglaba sahi kiyama ngamkhagi matangna yetna duna lakraba tungda Handakta Assam amasum Mizoram gi border da thokiba tamthiraba khu thoknabagi thaudokta Assam police personnel taret sikibaga loinana state ani gi marakta thokliba unkhatnabagi thaudo asi loisinanabagi damak central government na awangngpo state punamakta lairiba state singi boundary sing nauna satellite imaging gi matengna demarcation tawnaba Pokhaihankhre awangngpo state singi ngamkhai asi satellite imaging gi matengna nauna demarcation gi thaba asi sathanaba Central Government Northeastern Space Application Center NESAC DOS amadi Northeastern Council NEC da sinakre sawari asuna awang poki state singing ngamkhai gi saru ama nauna demarcation tawnabagi waphamasi thakharagi mamangna Union Home Minister Amit Shah na hawdoki balaikrabani anawa technology singi matengna nauna demarcation tawgodoriba sigi matungdagi de state singi marakta lamgi umkhanaba lairibasi koklagani haina spausna makhatana phongdorakli atopa pawamana police na curfew thugai haina phanaba tanabda miyema Turel da lupre COVID-19 gi laisa lakshinanaba thamliba curfew thugai duna lampakta sanaramba miyoi sing police na tankhaiba Turel da chongthakhibada miyoi 13 gi manungda ama 1phaogatlaktre Press na phangma pawnai thaudo si Imphal East District ki Porompat Police Station na konba hatada ngasi numidang wairam pung 3:30 taba matamna thokibani Turel gi ising da lupkhibadagi thiba phangdana lairiba miyoi dugi maming AMD Faris Khan se kungatru apokpa AMD Islauddin kawi sangayum phamdagini housing na news icon gi ki alenda sandokpa yum awaimal piraga leibani swari Pausina ising da lupkhibadagi thiba phangdana lairiba AMD Faris Khan yauna miyoi 13 rom hatagi Imphal Turel Torban da leiba sanabungna football sanaduna leibani nungthil pung 3:30 rom tarakpa matamda curfew thugaibasing police na tansinba lakpadagi football sanaramba miyoi 13 edu Turel chongtharaga lanthoknaga chenanaba honabada ataidi iroiduna lanthokrabasu AMD Faris Khan ni Turel lanthokpa ngamdana isingda lupkhibani Lukraba miyedo State Disaster Response Force ki team na numidang phawa thibigi thabak sa thari hainasu source asina makhatana report tawdi amana Manipur yauna state taragi phibam section ningai oi district nifu gataruk ta curfew thamba mathoktai center leba asida COVID-19 nauna positive oibigi sang khwaidigi wangbu state tarak khangat pada Manipur yabu golonena ngasi Union Health Ministry gi maikaidigi state sing asida ahenba section thorang paikhat pagalonena khwaidigi hena phibam luriba district nifu gatarukta curfew na singba athingba kayamarum thamnaba thorang sing paikhat pa mathoktai hen phongdokre
एजेंसी फंग पाउन मखाता पल्लीबदी वाफम स्टेट तरा मरी लेनबसिंग यूनियन हेल्थ मिनिस्ट्री पुनः मिफम पांथोक्लब मिनिस्ट्री असिगी हेल्थ सेक्रेटरी राजेश भूषण फोंदोखिबने कोविड-19 की फिवम लूना स्टेट मणिपुर केरला महाराष्ट्र कर्नाटका तमिलनाडु ओडिशा असम मिजोराम मेघालय आंध्र प्रदेश लोनना कर्फ्यू थम्बगी मथौ तारिब डिस्ट्रिक्ट 93 मणिपुर की डिस्ट्रिक्ट 9 केरला की डिस्ट्रिक्ट 13 मिजोराम की 3 नागालैंड की 3 मेघालय की 5 अरुणाचल प्रदेश की 4 असम की 2 आंध्र प्रदेश पुदुचेरी राजस्थान सिक्किम की डिस्ट्रिक्ट अमम यावरी हैनसु पाउसन रिपोर्ट तौना मखाताना फोंदोरक्ली अतोप पावमना लैंगा के हायर सेकेंडरी स्कूल सिंग महिरोइसिंग मिंग चननब रजिस्ट्रेशन तौब यारगने बोर्ड ऑफ सेकेंडरी एजुकेशन मणिपुर बोसिम लब क्लास 10 की एग्जामिनेशन हाइदोखिबग लोइनना महिरोइसिंग मखा तमथनब लैंगा के हायर सेकेंडरी स्कूल सिंग ऑनलाइन रजिस्ट्रेशन तौब यारगने हैना मणिपुर लैंगा की डायरेक्टोरेट ऑफ एजुकेशन एस न खंगलखली एजुकेशन एस की डायरेक्टर एल नंद कुमार न थोखिब नोटिफिकेशन सिगी मतुंगिना क्लास 10 पास तौरब महिरोइसिंग मखा तमथनबगिदम ऑनलाइन की खुतांगदा www.manipureducation.gov.in नत्रगना www.class11registration.com दा संगलग रजिस्टर तौब यारगनी सुहारी रजिस्ट्रेशन की ओइना तोंगानब फी अमत लौरोय लोइनना लैंगा की हानगी सनदुना लाखपा सीट रिजर्वेशन की कंगलोन अदु ngakna sathagani सुहारी नोटिफिकेशन असिना मखातना हाई सयेसी की ओइनदी इंट्रांस एग्जामिनेशन तौबगी महुत्ता स्कूल सिंग सेमलिबा कट मार्क सिंग अदु येंगलगा मार्क बेसिस लौगनी अदुमैनमक लैंगा की स्कूल सिंगदगी पास तौरप महिरोइ सिंगदना हेन खुदोंग चाबा पीगनी सुहाइरी इंटरनेट की खुदोंग चाबा फंगदब महिरोइ सिंगी ओइने स्कूल सिंग असिगी एडमिशन फॉर्म सिंग मनाक नकपा ZEO सिंगदगी लौबु यागनी हाइरिबा एडमिशन फॉर्म सिंग असि था सिगी निपान फावबगी मनुंगदा ZEO सिंगदा पिखलकदबनी सुहाइरी स्टेट असिदा लैरिबा लैंगा की स्कूल सिंग असिगी सीट कैपेसिटी सिंग असि अकुप्पा मरोलगी दमक मथक्ता पल्लिबा वेबसाइट असिदगी खंगबा यागनी ऑनलाइन रजिस्ट्रेशन असि हयेंग अगस्त 2 दगी हौरगा था असिगी तरागी नुंगथिल पुंग मरी फावबगी मनुंगदा थाजिनगदबने हाइनसु पल्ली स्कूल सिंग असिगी अहानबा अनिसुबा अमदि अहुमसुबा कट ऑफ मार्क्स सिंग अदु मथंग सिना तरागा निथुइ तरागा मंगा अमसुम तरागा निपान थोकनी सुहारी लोनेना स्कूल खुदिमक्ता अपुनबु सिट तरागा मंगागी एग्जाम हाइदोक्तना लैरिबा बोर्ड सिंगदा तमलिबा महिरोइ सिंगी खाक्तुना थमगनी अमदि NIOS तगी पास तौरप महिरोइ सिंगी ओइनदी रजिस्ट्रेशन तौब यारोइ हैन नोटिफिकेशन असिनसु मखाताना फोंदोरक्ली खंजिनमदा कानबा तोप तेंतकप कंटेन खतंग म्यामदा हापसगी अगस्त थादा बैंक सिंग नुमित तरागा मंगानी सुटी लैगनी सलिबा थासिदा लेबा असिगी तोंगान तोंगान स्टेट सिंगदा लैरिबा बैंक सिंगना सुटी तरागा मंगानी फंगलगनी हाइरिबा सुटी सिंग असिगी मनुंगदा लेबाक पुंबगी ओइबा अमदि स्टेट खक्तगी ओइबा सुटी सिंग यावरी लेबा असिदा लैरिबा बैंक सिंग असि रिजर्व बैंक ऑफ इंडिया की कंगलोन मखादा सयोल खुदिंगी नुमाइजिंग नुमित अमदि था खुदिंगी अनिसुबा अमदि मरिसुबा थांगजा नुमित सिंग सुटी लैरिबनी हाइरिबा नुमित सिंग थारगा अमदि सलिबा था सिदा लैरिबा तोंगान तोंगानबा हराव कुमै नुमित सिंगी पारगा पुन सुटी नुमित तरागा मंगानी लैबनी हाइनसु फोंदोरक्ली अतोप पावमना म्यांमार की मैतै सिंग कोविड लांथेंगनबदा संग पोलम सिंग मतेंग पांगलगनी एल सुसिंद्र म्यांमार अमदि मणिपुर लैरिबा मैतै फुरुप सिंगी मरक्ता अफबा मरी अमा थमननबा होनबदा असौबा थौदांग लौरम्बी मंडलेगी ताखेलंबम कमलाना हौखिबा अगस्त 19 कोविड मरम ओइदुना लैखिदबदा अवाबा फोंदोक्लदुना लैखिद्रबगी मिंगदा म्यांमार की मैतै सिंग कोविड लांथेंगनबदा संग पोलम सिंग मतेंग पांगलगनी हाइना खुराई केंद्र की MLA एल सुशीलद्रोना फोंदोक्रे MLA ना थादोरकबा वीडियो recording amada mataki wafamasi MLA सुशीलद्रोना फोंदोखिबनी मांगना मखा तारदुन हाय कमलाना मांगजरंबा मंगलान सिंग मांगफाउना हनरबगिदमा अखोय खुदिंगना होनमिनसी लैखिद्रबिगी मिंगदा म्यांमार खुंदारिबा मैतै फुरुप सिंगना कोविड-19 लाइसेट असिबु लांथेंगनबदा संगदबा ऑक्सीजन कंसंट्रेटर टेस्टिंग किट नसिंग मेडिकल की पोलम सिंग मतेंग पांगलगनी म्यांमार खुंदारिबा इसिन इनाउ सिंगिदमक्ता मतेंग पांगबिनिंगबा मियोय लैरगदी मोबाइल नंबर 7005759181 पाव फाबिरओ हाइना फोंदोकपगा लोनेना कमलाना लैखिदबसिदा मेंसिनबा ngamnaroidaba ahangba amadi lehoragani hainasu maana makhatana फोंदोखि मखासा थरकपोइन स्टेट सिगी वांगबदा थोकपा पाव खरा म्यामना थमजगे फेक करेंसी रैकेट सिनबा मियोयनी फारे
Darang police na numaizung numita fake Indian currency racket ama thengnakibaga loinana racket aduda sinaba miyani fagatkre. Police na fake Indian currency note sing consignment amasung recover tokre. Fake Indian currency note sing loinana miyoy ani fare haibisi confirm tawraduna Darangi SP Suspata Biswa Saramana Fongdorakibada Tazabiyaba Arun Pawma Pangmadagi Mangalday Police Station ki team amana ahingpung baro makhairom tabada fake Indian currency note sing exchange tawnabo hotnaramba kangbu sing koisinduna makoigi thaba ado mai pakhandaba ngamkhi police na Berarghat area dagi fake Indian currency note racket sienaba mi ani su fakhi district police sip asigi matungina police team masina phariba fake currency note sing adu lupa chawwa satpi sing ngaktani amasum beluna lupa lakh aniga lising humdra gani pan oigani state ki wanggi paw khra mayam na hapsagi Maharashtra gi ahanba Zika virus case pune de thengnari COVID-19 pandemic thengnabada waraba Maharashtra gi health authority sing na awabi hena hapkadaba khongthang amada Zika virus infection gi ahanba case pune district ki Belsarda leba nupi amada detect tawre haina official sing phongdorakli atopa pa omana ex axis manager na namthak tawduna masagi bank tagi lupa lakh kun taruka lising marfuga mari lauthokhi police haukiba sagol sunumita ICICI bank lut tawbuga loinana deputy manager oibi nupi ama hatkiba Axis bank ki hangi manager Anil Dubebu maki mamangi employer Axis bank ki senpam lupa lakh kun taruka lising marfuga mari namthak tawroga lauthokhi haina maral Sire amasum international news headlines khara mayamna thamjage Central African Republic ta khulai paiba rebel sing na satharakiba attack ta misam taruk Sire amaromdana Indonesia da leiba samutran kai ani COVID-19 dagi recover tarakre amaromdana yum kya mai sakre miyoy mga hospitalize tawkre Greece ta hauze akan mamong da sakliba lamaina maramoyraga yum kya ama amanga ta thon khibaga loinana mahi marong thap mafam kya sumangan kre loinana mai sakpagi thaudok ta mai khuna maram oiraga sor horma nungairakta badagi miyoy mga hospital pukhatuna laikana kre haina authority singna phongdokre haina spaw amana report na phongdorakli sahi anigi manungda election pangthoklagani haina miyamna thajaba pikre Myanmar da hauze power pairiba military junta na leba adura sahi anigi manungda miyamna pamliba election pangthoklagani haina thajaba pikhibaga loinana kumja inglising aniga kungomdoi gi August tha phau state of emergency thamkhre sahi sigi February thadagi hauraga Myanmar da military na leba adugi miyam gi oiba government adubu inthu khibaga loinana power paising duna lakhibani miyam gi oiba lenga adubu inthu buga loinana Miyam gi lusingbi Aung San Suu Kyi bu tuan ba maral kya pisinduna military na thatar urom house arrest tawduna lakli military junta lakraba matung leba adugi miyamna ka henba security force gi thawumbu yaningdaba phongdoktuna mafam kya da khongjang sing changsinduna lakli han phongdokhi atopa pawmana Taliban singi lotpham ama government fighter sing na thugai Afghanistan gi Kandahar province ki manungsana leipa mafam amada Afghan government forcing na Taliban fighters singi lotpham amada air strike chathaduna Taliban fighter tarai hena hat kre haina claim tawrakhibaga loinana kaya amana asu apanang han kre haina su phongdorakli atopa pawmana China na lokhalakwa section tharong gi saru ama oina miyoi million kya test tawkre India ri hana identify tawkhiba COVID-19 gi anoba variant Delta na China da sething piba horakraba matung leiba asina paikhalakpa section thorangi manungsana China da leiba miyoi million kya COVID-19 test tawthokre haina authority singna phongdokre so hairi amaromdana Afghanistan ising isawna sian kiba migi masing sam henkre kaya ama thiba phangdana leiri official Afghanistan gi Nuristan province ki nongpok thangba sarukta thokliba ising isawna sian kiba masing samaga taragomdoi shukiba loinana miyoi kya thiba phangdana leiri haina official singna ngasi phongdokre haina su paw phongdorakli amaromdana Kandahar airport tagi paigadaba flight service kudima cancel tokre Afghanistan gi khathang busarukta leiba Kandahar province ki airport rocket ahum kapsinduna attack sa tharakraba matung airport adudagi paigadaba flight service kudima cancel tokre haina local authority singna phongdokre haina su paw sna makhatana phongdorakli
Aten pau Afghanistan Air Force na private hospital amada bomb kapsin mada ama Sire ahum sokle. Afghanistan ki kha thang masarukta leba private hospital amada bomb Pokhaihankhre yamdra miyo ama Sire aduga miyo ahum na asu apanangkhre. Private hospital adugi mapuna fongdora pada bom da Afghanistan Air Force na kapsila kibane hospital adu da Taliban fighters sing layeng lamba yai haina singnaba leibadigi target tawrakiba oigani haina su paus na makatana fongdora kli duga mya hojiku nadi paus matang asa lusinjrage pathoksa ki brasur ki plan ki biar sim yam ngak pigini anabu I paus update pizra ki mya ngai minase thank you.